Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lawbirasi Thamoi Yaoramdre Khumancha suba tangka ngambana chatkraba matung braden tuminna machilengda mangduna lephawi ayengba amadi yengduna wakhal tahori hanghauri wahang kaya paukham amata phangdrabasu kainumta Kalamba wakhalduna thaiduna tarakliba khonjel adomda mamai leiduna yenglai sinthana mamittu taru taru pangduna mabu yengamba adu ubada nofet tawna masa adu pulap leithoraktuna yenglai aikhoi tamuchongna nangkaur joy wari sada watli amtala khona hairi braden makhongdu thangduna sintha tamna chongsilai makhut ani duna khangrauge pocket da humjinduna mangak pairap sintha da yengduna hairai Nangdi ibu chainindro ha ai di kai ge mafam sida irang thu ise aina thoan bani habise nang khangdro nang na thantana mi asuk yam base irang thon mangam banate mi na di aina tawbani na loina khalisidi aduga ai sanasu aina tawraba na khalisidi kamdauba na thanta pakhanda khanjinja bane adudi nati ithanta khanja banate da Masana hairambada aigi mamukdadani Nangdi joyrol yam lolina joyrol ngaktani aidi nang uragana helakwa male joyrol loningbase migi joyrol taba haite aidi ai slonjade aduna ataida lolo nangi joyrol do engonda lolakanu ai atra khangde nangna tage khanna tadabagi khangdabani tage khalaga tarabadi khangbani aduna nang soigi wahise thamoi yauna amuktang chingsilu Atrado matanta dum haladabani nangna mu hangudrasu Sinthadu khongkap ama maning handuna leplaga hanglai Nangi joyrol aina tadise kaigino nakhoi gumba sel paiba tawge danga mana khoi gi joyrol bu kaisu leitabi khungang nu piaina karamna khangbangam doino aduna aidi khangdi nakhoi senjau paiba gi joyrol se thainai namtaki ina khunba senjau paiba singna lonba joyrol di araibani khangna bu honabada kaisu thoina awaba nate adubu lairaba kana amagi joyroldi lai fawbana khangbada wai haidana aduna hauzik aina loliba joyrolse aruba joyrol nate khangbada laibani mapan thongda senjau paiba ina khun mamanjarabasu manungdadi ihang hangbagum tawi yengbada yang yangi kaisu yaudabagum ha kai hainu dide kaisu haide chasilaw haiba tamo choi ngairamani mang tharo Thawdoktu ningthina wari sanaraba matung waroisin puraktuna loishinkhre pulising nasu thawdoksigi maramda makhoi yawningde wathok asi hena chawthokhanba pamde maramdi muknariba anisi achamba matanatte amagi maikaida lepuba yaba natte makhoina tawba ngamba makhoina hena khangbani aduna wathok asi chawthokhandana loishinkhinaba haiduna makhoina sinbani Thawdok thawfamda ingthakrabasu yummanidugi manungdadi ahenba mai chukhatpa oina thokrabani thawdok tu thokpa maktada pauloina fangnarabani imung animak atai thabagi mahut macha singbo oina lanfamni haiba khangnaba thawoina tharikiba ngatani adubu brozengi imungna hena thawdok sigi maramna iwai ininna helle punsigi lanfamda mai thiraba lanmi amagum nungda pendaba wahai lotsindana thamakpa ngamaktre mapan thokna pendaba sing uthokpa horakle Dainafam kanada oigadori Bredenda oiba tabani Leima garidagi kumtharaktuna magi katamna changkiba adu akanba sahum amaga loinaduna changki imungduda leiba mayamdu wa ngangda tumin leina hobani sor honba phawba akiba phawba miteng amaga loinana leimana changkraba matung brozensu maningda isuksuktaba sakfam amaga loinana makhoi gi katamna changkibani Leimana pairamba bektu lakduna langshili Tawfom khangda sawbadu karamna fudoksigi fudokfom khangda kanna lawi kadu ninba makai Brozen su changlaktuna sofa amada tapna famthai tawriba magi nupigi matawdu khamluba sutawdi makhuna chuba metuna tuminna fami leima Brozen gi mangda changsilaktuna hanglai Nangina chanu pasina khalibse kaino karino mana khalibse Pingat kinu leima tapna khanaba yaba ngaktani Kaino tapna khanadoisibo Aina tapna khanaraga ngasi nangli bekai bise kokladro asukwana aina fiba masi yongna bo honarak pasibu asiguma makhalgi kai bise nangnabro ai sibu sumaina chopa yaba miro
Handakti Prozendu Kon Kachi Kankalakuna Kumlai. Nahana ina haibinatro, Angang the Tabak Assinagan Haidana. Atopa Madicinamabadi, Nasi Tokli Batokse, Tokidro. Ngarang the Tabak Hope the Nadi each other, Nangna Suktawa project of a Pishin Badagi, Nasi Tokli Mamse, Tokibinatro. Nang Haisakano, Aina Nangsida, Awa Piresiro. Aidi Mabu, Karintan Shidabro, Magi Mamana Broise. Panama Oidunasu, Nangna Piba projects, Mana Minister Wangamanati. Masigum Tabak Machama Pauba, my Pakpungam Drabadi, Tungdalaka Doriba, Asuklu Batabak Mayamacidi, Madi Karam Nagadoriba. Mangon the Sinari Batabak Sibu, Aruba project Habiabro, Masidi, Kaisulebanati. Matamamata Bibidavase, Nangchumi Hagero, Natana Pamjanato Batabak Sunatedana. My lady in a Chenbiabanati, Aigi Chow in a Poklabadi, Equina Chatibelambisida, Masina in a Chatpatabani. Lema Yare, Nakuina Gilambida, Yaning Tabalabadi, Aigamari Pumbatana Batabani. Ngangnariba Mayamadu, Makuina Lady Bakadu Fauduna Chatliba, Preden Loina Tahori, Makut Achobaduna, Mamaido Muktangan Taraba Matung, Magi Kada, Tumina Changla E. Pamungda, Makongan Taduna Famlaga, Janainari Bawakal Singadu, Mafam Jana Tamnabahone, Adubu, Pakne Hek Gambo Idi, Amagi Matanga Ama. Somdana Sana, Ngambana Tadaramba, Achoba Wakalgi Bomdu, Pokaiduna, Kok Manungdu, Pungcha Hek Jahenbiri, Laptop Mamangdu the Famduna, Tauri Batabak to the Changdraga, Confirm Kangdaba Wakal Singatuda, Aying Bamadi Yengduna, Tarang the Tauduna Laikre. Pung muk adum na layraba matung, sorasang mamuhon doktuna, nakna na layriba pek tulak toktuna, magi mapot machay singado hapchili. Luibaga, ngambagi ka layriba thong adomda, second kariyang lamlaga, sana, wahaya matahiram na naturai. Mayam pundo na layramba premna, sana thorak pa ubada, jangsindo na hanglai. Madam, chala duro. Ngasi day chalagi. Madam, ako'y sir si thorao raba. Sir di thorao dribani. Madam na haladi thabak leiramaroi sardi ke dahorige sardadi ai chalage na hairamdre hakchang kya nungai tabasida hallege dawbani nangna khra hairo ai hankrena thabak pudi le haudrabani file khara check tawgadabdigi hena check tawbaliram basyare nang changaga hanguro ai chalage prem wa du hairam laga sana chatkri prem du chatkri basana de yengduna ngakna solawi e kaino amukta tawdaba mo ngama tawida ikoi madam se Nongmata ngantana handaba medamna ngasinga na hankresibu. Somna na ngamba mamina thong adomdi yengduna magi paukuma mapanglani haibagi achoba thazaba magaloina na yengduna leiri. Adubu adu kuirabadu fauba thong ado hangdorakpati lairadana nok fauba tarokte. Phone adusu amuk lokthokduna yengi adubu mana uninglibadudi uba phangdri. Mana dumna lairingai thongna nok torakpagi makolduda phamlambadagi fukhaugatuna makalamba maithong amagaloina ni yenglai adubu mana khaluriba misak adudi oiramde premna changakpa oiramle prem oirambaduda ngamba isuk sukthana amu magi famfamda phamthakre hana gumna premna changsinduna hangai sir kai thaba walige yam wali kaidore madam sanadi hankhrabaduda thabak loiraba na hangmani da sir kariba Sana hangreba. Hoi sir. Ngayak pudi oire, madam na chatkiba. Madi aingonda karimta hairamdaba. Ngasai madam na aingonda kra haibiyu na hairamani sir. Oh, fai. Yam cheningadi khoitan tana bataridana. Kaibunu sir. Yare, gari thaudomo ai kumagi. Hoi sir. Ngamba mayumda chumtring halai. Dress change toraba matung ngahak tumina famduna lei imungdu manil kharadi nairi ngasai thokiba thagdoktuna haibasi ngamba khangi adubu madu thoina na chungkidre mangonda aruba wakalama oina mana khaliba wakalduda pumnamak lupshinkre phone duda amuk yengi adubu ngairubadudi lakpa kauba leikidre khoisaunaba ma faura I masadu fukhaugatuna makhada prapkum tharai Ningthouja Wari saruraga thorakpada premna ngambana thorakpa ubada hanglai Sir, thabak chatiro gari thaudorora Yare, kanam yaudrusu ai tom chatke Kumna gari lairiba domda chattuna gari ama thauduna thokre Somdana sana magi apartment ta wakal khamfam khangdana tumina famdun lei
Asum famlambadagi ngasai makai off tawduna thamba phone adu lauduna on tawraga Lainagi number da call tawi. Hatu jarang na bamong da kumla ilainado. Hello, kedoroge sana arubro arubu natradi ngihak lerga sana se ai dukan na mi khara sili. Thabak chiladi kona sana se thamo. Hoi ai loibaga toroge ko. Phone do muk off tokshin kri manung da sum laibadu masadu ifun fungal pagum tawrai khanduna mapanda ngihak thoge haiduna thorai. Lift tongduna ground floor da kumtharakpada Yaifarel na lift tongge haiduna ngairampaduga hek mapa chanaruri sana ubada Yaifarel du noktuna kaurai. Ngana halamina ngasidi madam se. Ngasidi hakchang kya nungaitena ngantana halaba. Kayo inangamdabano haise. Aiga hospital fawdang chatminarusira. Yarnida kana ngamdabana ti sum ko khara nungaitabani. Oh, ado hojina kaidano. Mapanda sum thoge tawbani. Nathantaro? Ithantane. Phare, thokminarase aduri coffee amam thaurase. Hoi sir. Masi haiduna anidu wari sasaduna anakpada laiba cafe imda changlai. Chanabadi yarani haiduna tawdri. Coffee amam thaklaga ngihak wari saduna lai. Sanasu mathanta laibada divert tawba ngamdaba wakalsing adu Yaifarelga sumna famduna wari sabasidagi khara makhaidi koktu ingthaba ngamboi ningi. Wari sum sarambadagi waridu topic amada change tawduna Yaifarelna hangai. Madam, kayum tahangi lana khanbigadra. Ngasai makai icham chamna dum sanarakpa wari oibana sanasu icham chamna thoina luna khanjindana kumlai. Hangbiro dum sir, kaidobagi lana khandoino. Madamgi khungnabaga leibro. Sana sakfam du khazik onduna Yaifarel di yenglai. Yaifarel du sana gi mityeng du michana bangamda mityeng du leithoknaba honai. Sana na nofet tawduna kumlai. Leitide sarigidi kaigino sarna sibo hangbiri sibo. Sum icham chamna khangningdana hangbanida. Khangnaba tinaba loinaba haibasidi hangnaba kaisu kaidida. Yamna luba aigi personal oiba wafam sunatabanina sum hangnabada akaiba leitida. Aisa hayeng matam amada sardagi khangning balerasu dum hangjarake. Hoi. Aigi sulaitida. Sanadu makol khazik thokna noktuna kumlai. Sir, aidi hangkidriko. Yaifarel du nupana tadawna mamai du khazingang sili ikaiba khangnaba honabada adubu thongna pumba khomjinduna sanariba wari sigi matangda makha sathanaba honarai. Madam gi oina khanjabagadi leibra. Leite haiduni. Kaino haisibo. Lehaningagana hekta leidiba. Lehaningdre hairagana hekta leiroidiba. Adu warini de sir. Khumba yamna haye nangse. Sir na hangpham khangdabagini aidi khumba hitabani. Ngangnari tanjaduda sanagi nakanda hangliba chairduda karamba naroldagi listilakpano khangaudi ngamba su changsinduna fatfamai. Leiramliba ani dudi ngamba ubada khangpre khangduna fuk haugali machindagisu chap manana haire. Sir. Ngamba mangaktu fatfat haiduna ani dudi yenglaga haire. Kaino army major ama ubada salute tawai mongda kaino noinen toridubo phamo mina uraga ise force da leiba mankini force aba sinfamse aidi kya kaidodi. Hairakliba wadida anidu tingak yengduna famthai sanadi tawriba matawdu ubada mihun sudre kari hairakpa kari tawrakpa haibasita khanbada awaba ma oire haibaga tawbaga ngambana sanadon sinduna hairei. Nanga wari sagena laini kaigino nangna ingonda kemta hairamdabida sakridobo ngasai na nangonda haikibaduna nang kari khalaba hojik haige haibra natragana karam kanda haige haibano asingba makhangba pambagi ai laini. Yaifarel lay haibaga khangnaba makai tawrakliba ngambagi mawongduda sana Yaifarel don sinduna yenglai. Yaifarel su ingakakti yengduna leirambaduda sanana lana ukidana bahaiduna wadu thaidokna bahonai. Sir si thabak chalubro natraga nanguna balakune haikraduri. Masidi yararoi khanduna sanadu famlambadagi fuk haugalai. Yaifarel di gyana matadri tawriba mawong adu amada mukyeng tawduna lay sanasu ngambada yengduna hairei. Sir, asomdoina sarurasi warido. Sir Yaifarel saubiba yadi wari se kitang confidential ore aduna aikoi kitang hanjaramagi.
Wado hairamlaga sana mana hana mang thaduna chatpa hokri. Ngambasu yai frelda yengduna machinna machinkhatuna nokshillamlaga sanagi matung inaduna chatkri. Yai freldu inga kakna yengduna lehawi. Hojikta aduk yamna kamoina leiramba sanana ngambabu uba maktada onkriba saktam tauriba mawng adu wakhalda khanjiloi haiba ngamda khanjinduna lehauri. Atopa mina ukhraga fazade khanduna sanana ngambabu magi apartment romda oina puduna lai. Ngambasu wa ngangda adum inarai drawing room laiba domda pushinduna phamali masu nakana mada famthaduna hanglai. Kaino sarna tawbirisibo? Ngasaina aina hangdaba wahangdi nangoda hangraduri. Kaigino nang naingonda kem hairamdana chatlide? Ngasidi ai isa nungairaktabaduda sarda hairamdana chatpane. Adugidi sorry sir. Hakchang nungaitraga cafe da coffee thakpa. Ngehak pothabane adudi. Pakhang amaga cafe da pothaba sigi miningsina kai haningiba. Mabu aina pakhang amoina uraga thakminaba nate khangna chanaba moina ichamchamna thakminabane. Oh, ichamchamna thakminabaduda sanariba wari singduna karina haigadoriba. Majusu ichamchamna sanaba warini haigadoribra. Masidi aigi personal oiba wari ngaktani. Masida sarna wahang hangba sargi right nate. Sarna hangbiriba wahang singase maram chade. Kaidobagi chadriba aina nangmu pami haidana aina nangonda haiba leikre aduga aina pamjariba mi amana atopa nupa amaga famina duna wari saraga leiramaga aina nangonda madugi matik chaba wang hangoidabagi maramse kaino aidi hangni nangna khumdabasu yaro. Sir aduna force tawbiganu nungsibabu namfusa bulogi khanbiganu. Nangonda ai force tawba natina aidi aigi wang hangjabani force tawgi khalaga tawbo oirabadi ngasaina khumani nangna. Sir, sir hanbiro. Sumaina sir na tawbase akhangba mina uraga lana khanakini. Nangna ibu accept tawi natraga tawde haibagi asengba pakhum ama aina ngonagi pami. Madu khangge haibagi ai lakpani. Aina pami pa pakhumse phangdana ai haloi. Sana phuk hawgatuna asawba magaloina na hairei. Nungsibibasu nataba ngahakya pambaduna mangtharaga lakpaduna ngasi phawba chumna ningtamna thangduna lakjariba punsigi khongthang asida ayat pigi khangana sir. Aigi kana leiti khanduna aibu shitaba tawbiganu. Ai sarbu aigi thakthongba boss ama oina yamna respect tawjai. Punsi jupa aina thamjariba respect se manghanbiganu. Nungsibadu yaurabadi nang yagadra? Wakhal yamna khalale aibu ingna chikna leizaramba aigi wakhal sida sarna kaigino asuk yamna kaihoriba kanagi mami tadriba thamoi sida namtuna changaknaba honariba kaigino. Ngamba hogatuna sanagi nakta changsilai aduga tapna nashunaba mawngda khumlai. Nangna hana aigi thamoibu kaihobagi aidi tawbanina aina nate. Sir, sargi lambiduda aidi chatpa ngamoi. Foreign gi chatnabina yomduna charakpa sargi matung inba aidi ngamoi. Nang aina sugyamna hongbase nangna kemta khangdrisi kaigino. Aise kayam yamna change tawre haiba nangna khangdrisi kaigino. Fare, nangna dumaina khalibanina aigi oiba wa ama hairage. Masidi nangsu yaba taba. Kariwa. Tha maibani koinarase. Tha masida aina nangbu pelan mangamdraba. Okay, nangna haibado ai yare. Karigumba pelan mangamaba nangsu aina haiba yaba taba. Sana ngai hawakal khalaba matung makok taw muktang nomi hoi haibagumna